World Environment Day ga mari lainana Project Z na sinduna Sustainable Urban Forestry is necessary in present day to protect the environment haiba topic ta ending the pollution haiba theme da second state level essay writing competition ama Johnston Higher Secondary School da Pangthok-Khre competition asida tongan ba district ki mahairoi chaniga mari funa sarug yakhi Project Z na chahi kudengi World Environment Day pangthok tuna lakpagi sarugama oina environment disaster na piba makhal kayagi chaitheng singa sidagi kharada oirabasu kanba ngamnaba haiduna aikhoigi tungi mirol oiriba mahairui singda takpi tambiba tangai fade amadi makhoigi wakhalda kari fauri kari khali haiba adu competition asigi matengna khangba ngamgani haibagi wakhalonda anirak suboina Project Z na sinbani hairi haukiba mirol kayada umang kokthokpa mahausa lairembigi saktam sing asi kaihanba mioiba gi khudong chanabagi damakta natre haigana nongmada sisinada yadaba polam sing narabnabagi hotnabada sarakpada kokthokkiba manghankiba environment sing asibu asi sing asina pirakpa chaitheng sing phanglaba matungda akhoi mioiba kayana organization kayana masibu phanaba mat khanadu sumating pangnabani haiduna tongan ba activity campaign awareness na singba taukhibagi saruk ama oina akoina hogolagliba mirol sing asidasu akoina phangkhriba chaitheng akoina manghankhibagi kanadaba saruk sing adu makhoi sing adu su takpiba tambiba si tangai fade khalakanda esi competition asi akoina pangthok jabani masi competition khata nate akoina changsin jariba awareness ki saruk amani angang sing sida lairiba wakhalon makhoida phawriba makhoina kari khallige haibadu esi competition asi dagi akoina susoi soidana khangba ngamgani haiba wakhalon duda akoina pangthok jabani